Hayeng pangthokadoriba taramathoi suba Manipur Legislative Assembly mikhagi vote thibagi thabakkidamak sem saba punamak loikhre. Myanmar na Manipur gi ngamkhai manungda leptana changsilakli dubu center amadi state government gi karimta nachungdana leire. Amasung CBSE na lauba class 12 exam gi ngarang ahanba numita admit card na pa photo ga semba sakpang gumana di haidna mahiroi ma exam halakidre. Mayam bukurum-zari adom yengbiriba se Impact News ne bidyarni thingu zamna pungja se fawbagi maroiba pausing yam da pisari. Taramathoi suba Manipur Legislative Assembly mikhalgi vote thinaba sem saba pungloi loikre. Chief Electoral Office ki fangba paugi matung inna apunba Assembly Constituency humfugi vote thinaba tongan ba district ki counting center singda puna counting hall kuntra humdoyamadi apunba counting table chahumga yangkhai thamduna vote thigadauri. Imphal West District ki oina Imphal West DC Office ta puna counting hall taret thamduna vote masing thigadauri. Imphal East ki oina DC Complex laiba Panchayat Bhavan amadi Complex asigi Gymnasium Hall SIRD da puna counting hall taruk thamduna vote thigani. Bisnupur District ki oina anoba Mini Secretariat manakta laiba Multi-Purpose Hall da puna counting hall ahumda vote masing thigani. Thawbal District ki oina District asigi DC Complex puna counting hall ani thamduna vote masing thigani. Chandel District ki oina District asigi Mini Secretariat Complex counting hall ani thamduna vote masing thigani. Ukrul gi oina District asigi Mini Secretariat ki Multi-Purpose Hall the counting hall ama thamduna vote masing thigani. Senapati District ki oina counting hall ahum thamduna Mini Secretariat manakta laiba Multi-Purpose Hall the vote thigani. Kangpokpi District ki oina DC Complex accounting hall ahum thamduna vote masing thigani. Tamenglong District ki oina counting hall ani thamduna Tamenglong Higher Secondary School da vote masing thigani. Churachandpur District ko ina puna counting hall ahum thamduna District Training Center Complex amadi IWMP building da vote masing thigani. Loinana Jirebam District ko ina DC Office da counting hall ama thamduna vote masing thigadauri. Taramathoi suba Manipur Vidhan Sabha election gi miyamna khwaidagi khawang nganakpu numit haibadi vote thibagi numit asi hayengni. CEO Manipur ki makhada tongan ba district singda khogi hairiba kendra hupumaki vote thinabagi damakta sem saba loikhre aina hojol ejariba se Imphal West ki DC complex ani hairiba phamasida su hayengmak Imphal West ki manung channel laiba tongan ba kendra tarahumdagi vote thigadori Manipur ki miyamna tongan be exit polls amari opponents polls kayadagi karam party ne hen yamna karakadagi haibadu chawrakna khangba ngamlabasu asengba Miang mi karam mihut lakadagi haibadi hayeng khaktamak khangba ngamgani loinana hairiba vote thibagi numit asida Impact News na ayuki pung mapan tawa matamdagi miyamda live telecast tawduna counting gi pawdam miyamda pizagani hawjiki onadi camera person Subhash Sharma loinana pawamjari ai Khetamim Premchan Impact News Imphal Ngasi nubidang lamfel pata laiba CEO Manipur gi office ta paumi singa unabada handak pangthokiba mikhal asida apunba voter turnout ase chada marfu taruk dasmik humfu mathoi oiki haina Manipur gi CEO VK Dewangan na phongdokhre. Thawbal amadi Kakching District ki apunba voter turnout chada maudra mathoi dasmik kunmapan oiduna khwaidagi yamna vote thadana khiba district sing oiki aduga Churachandpur amadi Farjol District ki apunba voter turnout chada humfu mapan dasmik kunmathoi oiduna khwaidagi yamdana vote thadana khiba district oiki. English ingani tarani thoi da pangthokiba tarasuba Manipur Assembly mikhalda vote thadabagi changa se chada humdra mapan dasmik nipan oikibani. Mamangi mikhalga yengnabada handaki mikhalasina hena mai pakpa oiki haina VK Dewangan na phongdoki. First is Office Complex of Deputy Commissioner Imphal West. This will be covering 7 counting hall, and in these 7 counting halls, total 13 assembly constituencies counting will take place. Imphal East District has got total 6 counting halls. They are in Panchayat Bhavan DC Office Complex. Imphal East has got 3 counting halls. And Gymnasium Hall, SIRD, DC Office Complex, Imphal East will be having 3 counting halls. Total 6 counting halls in Imphal East District will cater to 10 assembly constituencies. Bishnupur counting will take place at Multi-Purpose Hall near
new mini secretariat building, Bishnupur. This will have 3 counting halls, and in this 3 counting hall, counting will take place for 6 assembly constituencies. In Thobal district, counting will take place at Counting Hall DC office complex. This counting place will be having 2 counting halls. In these 2 counting halls, counting for 10 assembly constituencies will take place. So at a time, only 2 ACs counting will take place. So there are going to be 5 rounds of this counting in these 2 halls in Thobal. So Thobal district is going to take more time to complete the counting process. Thobal DC complex da leba election counting hall da hall A amadi hall B haina khaidoktuna counting table tarani thoi thamduna ayuk pung nipan dagi vote masing thiba hogani. Hall A da 30 Lilong, 32 Wangkhem, 35 Khangabok, 36 Wabgai amasung 37 Kakching thigani. Hall B da 31 Thobal, 33 Hairok, 34 Wangjing Tentha amasung 39 Suknugi thigani. Vote masing thibagi ahanba result ayuki pung mapan dagi mapan makhai faubagi manung da fanglaba yai hairi. Polling station Kunipan danga si pangthokiba repol da vote thadana khibagi chang ase chada marfu mari oikhi. Repol gi saruka moina Senapati district ki manung chana laiba Purul polling station da independent mirep Thaiba Sanai gi supporter singa INC gi mirep Didi Thai gi supporter singa singi marakta khana chena bigi thogdok thoki. Independent mirep adu NSN IM gi khulai paiba miyoi kuntrana sagat ki hairi. Congress pu sagat pa Miyoi Karana NSN IM digi AK rifle mamun ki hairi amadi NSN IM gi miyoi singaduna nomei kapada micham amasu soki hairi. Asokpa micham kharasu hospital da pukhatuna laikana ki hairi amaromda repol pangthokiba ukrulgi Chingai Assembly Constituency polling station 1, 2 amadi 3 da NSN IM gi miyoi singna NPF ki agent natana tai party sing agent amata polling manung changan kide hairi. Congress pu sagot pa singbudi vote thadaba yahan ki adubu BJP ki candidate village ki get forward changan kide hairi. Loinana media gi miyoi sing so amata changan kide hairi. Myanmar Army singna Manipur gi lamlau silakpa ngasisu leptri lamlau silakle khanglabasu center amadi state government na tasin usinadana lairi. Tengnopal district ki manung channa Moredagi supnagi kilometer anirom tamak chatlaga leiba Howland 5 village ki khunja singda Myanmar Army singna tatana akiya khang nanghali. Howland 5 hariba khungang ase India gi ngomkhai manung channa leirabasu niyom gi wangmada Myanmar Army singna chathok chasin tawri. Myanmar Army singna tha asigi marida Howland 5 village chalaiba so milama thugairam batanatana millasigi machine sing pukre. Thaudo asibu yaning da fongdoktuna khulasigi khunja singna khulasigi maroiba lambi oiriba border DC road thingzin bagi khongjang changsen khe. Khulasigi ningthau law kholun haukipna center amadi state government na ngomkhaida laiba khulasigi khunja singbu ngakpi senbi dabana Myanmar Army singna tattana khunja singda aki akhang nanghanba ngamlibani haikhi. Tha asigi marigi nungthil pung amataba aduaida Myanmar Army sing changlaktuna khulasigi khunja sing ki halle amadi sawmill thugaire haina more PS te FIR tawki. Laibak thibadi Myanmar Army sing aduna chatkraba matung pung ahum chontharaga nungthilgi pung mari rom tabada Assam Rifle sing khul aduda lakhi. Myanmar Army singna India gi ngamkhai lan silaktuna tawning bata tawrabasu ngasi fawbada center amadi state government na tumina leithokpa yaningde haina thamoi sokna nungai taba fongdokhi. Akwai India gi mini aduga Burma gi mi sina Burma gi spy sina sumai time to time sumai akwai bo ki hanba nadraga kari no ama tawse akwai khangba ngamdraba aduna ngasi protest tawse Burma government ki protest to banate akhoi praja ki safety ki damakta koina protest to base Indian authority Manipur state authority na akhoi praja sibo jengsin pio ngaksin pio mateng bibiro akhoi nupi angang mayam kano freely oina sumai paninge hai bisne.
Nakal amaromda Howland 5 village da hozik oiriba fibam singa siyeng sinboina Information Center for Hill Areas Manipur Icham Jeliarong Union Assam Manipur Nagaland amadi Thadau Students Association gi apunba khongbu amangarang mafamadu da thungki khongchadadu da sargya khiba Icham gi president Nongthombam Rajendrona Atuba matamda khuladu da State Force amadi BSF ki post sing hangdok pinaba government ki pungning chingsinki Mahaknam Khataraduna Jahi Kharagi Mamangda Myanmar gi ngomkhaida yunglamba border pillar number 23 adu ngasidi Sasinaba border pillar number 73 ontoktuna India gi ngomkhaida kilometer amarungi changda pakpalam khopchin khre khopcheliba lam asigi manungda Myanmar government na water reservoir gi achauba project ama paikhat padanatana Myanmar army gi outpost amasu hangdokli Masida Sunatana, Sasinaba border pillar 73 asidagi kilometer amarom changsilaktuna Howland 5 khulgi lam tangkhai amasu Myanmar gi lamni haina hairak faubada government asina tumina lei thokpham thokpra oiriba fibam asigi matangda thuba matamda home minister amadi state governor da memorandum ama pisilagani amadi Howland 5 khulda miyamgi oiba achauba mifam ama athuba matamda pangthoknaba sem sari haina mahakna phongdoki Loinana Khongchadadu da Sargya Khiba Jeliarong Union gi President Amu Kamai amadi Thadau Students Association gi President Bung Khongsai gi Maikai dagisu Hiramasigi matangda state amadi central government na atuba matamda thabak paikhatnaba appeal tawki State government na Kasi pa udah mi ama tangbi dapa hangbi dapa even chief secretary lady hoji kari gino Indian army na sil layer ga khoi lak thok sindana khoi dana check tawriba adu Burmese army na changa ga khoi gi pot putoki matam dana Indian army kari tawra ga lebi hoge ba adu da Indian army na lori se sar pan lori se ai khoi si Indian nat har ga di Indian nat ha ba mi ngu yengo male adu na Indian oi na udaba tar ga di na khoi hanbi gro Hanbi gro khoi Brahma da tinjarage adu khoi Indian na khanbi tar ga di somin se hojik na puda lokthok piro se sidai sidai khoi gi lamda water supply thajale ko da thugai biro ba CBSE Nalauba Class 12 exam gi ngarang ahan banumita admit card na pa passport photo ga asengba sakfam ga khenai haiduna mahairoyama exam thahalakidre exam thahalaktraba mahairoi se pangai da leiba Kanan Devi Memorial School gi mahairoi Laisram Boris roll number 3635702 ni ngasi DM College campus ta leiba All Manipur Students Union MSU gi loisang da pangthokpa pawmi singu unaba mada Boris na ngarang asi mahakna center taba khongmanda leiba UNACO school da exam thaba chatlubada school asigi principal amadi official singna mahakpo exam thahalakide exam haudringai gi mamangda mahakna school asigi center superintendent ki signature lobu changlubada nayamba gi mahut selira nasak manade amadi yum se nangna palabra haibana chingba phajadaba wahai wata kya sizinara haina thamoi sokna nungai taba phongdoki Mahaki career manghaliba UNACO school asigi mathakta miding changbinaba mahakna mari leinaba singi pukning chingsilakli Emicard sida center superintendent gi signature tawgadabni adu aina sara tawbiyo kholo hay matamda moina swain tawdana nangna sakmana de khotte spec of de khotte na moina swaina tawdana I pekha thalakte exam ai matam amada I spec pami mit nuai tabagi hojikti improve oidara I spec to uptre adu moina swain tawdana sakmana de khotte nangi nayamra khotpra kaina ngi onda yamna gino nuai tabo hi wata ka tawdana exam thalakte moina kari karamba pibam ama wala kadagi habasa bagi center oiba UNACO gi authority na lebak miyam da khanggadabani asigumba mahiroi ama masana suja nomjaraga tamjariba laira ba himungda pokpa mahiroi amagi kunsi ma mahiroi amagi hak manghanbagi azumba chap chaba action si mari na authority na pigada ma homsi emsu gi sati gi tamjari Nakalama Romdayam Sugi President Sanasam Subhas Chandrana Mahairoi Laisram Borista ngarang UNACO School da chathakiba thawong adubu akanba mongda condemn tawrakli loinana Mahairoi asi career manghaliba sigi daita UNACO School na pugadabani haina pendaba phongdoki Financial year 2016-17 ningthina loisinba ngamnaba March 18 kuntaruk amadi kunmapan asi Finance Department amadi Treasury Sub Treasury Office ta thabak tawriba employees singi suti oiroi haina Manipur gi Governor gi office gi thadorok payroll amana khangalakli loinana March kunmapan asi Treasury ga mari leinaba bank khudingmak kisu suti leiroi haina payroll sim khatari
Manipur ki khwaidagi chawba layengsang oiriba rimsta anabasing layengba OPD amasung emergency service tawba lepkhre hospital sing mapung faba director natraga director in charge haptabagi mayokta doctor amasung staff sing nang asidagi hauna cease work strike ase changsin kibani doctor amasung staff sing na OPD mamangda cease work strike changsin boina wakanifam chathaki RIMS की ओइना मपुंग फाबा डायरेक्टर अमा लेतना प्रोफेसर डॉक्टर सेठ अरुण कुमार ना डायरेक्टर इन चार्ज ओइना थौ पुदुना लाखिबनी अरुण कुमार ना इन चार्ज ओइना पुरक पससु हौखिबा थागी तांग को निपान लोइख्रे हाइरी RIMS की डॉक्टर अमसुंग स्टाफ सिंगना हेल्थ मिनिस्ट्री दा मपुंग फाबा डायरेक्टर नत्रगा इन चार्ज अमा हापिनबा चे इख्रबसु मिनिस्ट्री दगी पाउखुम अमता हलक्ट्री हाइखी सेस वर्क स्ट्राइक असना मरम ओइरगा OPD दा लायंगनबगी टिकेट ककप लाखिबा मियोय सिंग निंगबा काइना हनखी emergency service to thabak lep khibana anaba sing emergency ward mamang da famduna leina hori Mas ki tang amatagi ngasi phawba in charge institutional head amata yaudana rimsi lerakpane maram aduna hulik financial ki administrative ki aduga patient care ki any related ta apan ba kaya mayong narpa 48 hours matamam pirga adagi response lactor ke dia meeting phamaga kari toxic in the best interest of the people oxygen supply for example loy khre na trage any patient kia related ki khulai magi kari ki financial ki sourcing se low in op tor lai ne ba complete failure in loya aduga center na su neglect to bra haidna koi sing na phawba hawrpa mayam na Barak amadi makruthong sembagi thabag se BRO gi oirabasu state government na yengsin fam thoi Ithau natte haiduna usinadana laibadi sanna lau charaga yengduna laibagumbani haina Manipur Drivers Welfare Association na thadorokpa cherol amana hairakli nakal amarom dariba barak thong ase thuba matamda samjinduna chaka taruki gari amadi oil tanker gari singlan ba yahanbiu haina cherol sna apil tawrakli ngasi India pumbada Central Industrial Security Force CISF ki nifunipan suba raising day pangthoknari Manipur su Imphal airport laiba CISF ki raising day thoram pangthokhi ngasi namira siga mari leinana Siza Hospital ki blood bank and transfusion service ka CISF ka ani punna khutsam naduna blood donation camp amasu airport manungda laiba community center da pangthokhi blood donation camp aduda Imphal airport ki deputy commandant PD Gai Song Yauna CISF ki ASG personal nifu romna blood donation camp atu da sarugya ki Panbayabadi CISF ase inkumja lisingama chamapan hufuma panda linkhat khibagaloinana India gi yamna maroibam fam kaya ngak senduna lakhibani Government of India ga NSN IM ga yanakiba framework agreement adu Nagaland khakta da chana hangadabani Manipur gi wafam amata pusinba yaroi haina All Manipur United Clubs Organization amuko na cherol amada fongdorakli Yel hongai dagi khundami naraklaba chingmi tami ani gi marakta India ga mena khaibung tana ba thawong tawbiganu haina sumakatarakli Robert Naurim Studios and Academy na sinduna Miss Manipur Queen Khanbagi Thoram ama tha sigi tara tarukta Chingmerong da laiba Hotel Classic Grande gi Imperial Hall da pangthoklagani Hiramasi matangda Paumi Singh unabada Academy asigi proprietor Robert Naurim na haikibada sale puthoktuna tongan ba fashion event singda lamdamasigi sakhen bi singna saruk yaba ngamnaba amadi Masada laiba talent uthoktuna national amadi international level singda pangthokpa fashion event singda saruk Yaba ngamnabagi pandamda Miss Manipur Queen Khanbagi Thoram ase pangthokadabani contest asida miyamdagi tengbang lawroi madugi mathakta ticket oinasu yoloi contest asida sakhenbi kunmanga na sarukyaduna khwaidagi sakhenbi ahum khanduna Guwahati da thaduna atopa fashion event amagi damak thagani Haiba sakhenbi ahumgi manungdagi khwaidagi sak helabi aduna Femina Miss India da sarukyabagi khudongchaba fangani haiki top three winners to Queen Guwahati dam screening it harni eduga adudagi one will represent our state Manipur in one of the biggest event and fashion event of the country Femina Miss India where in all the like quite a glamorous world that quite a chawa pageant again chawa India the pageant like aduna officially which is like Times Group ki company oiba Times of India Group ki company makhoi gi makhada laiba Miss India Femina magazine gi makhoi gi under the banner makhoi gi makhada tawa FBB Femina Miss India colors channels ka association tawa sida khoi gi Manipur gi machama representation tawni haibasi official announcement ni
Film Society of Manipur Directorate of Information and Public Relations Government of Manipur na Films Division Ministry of Information and Broadcasting Government of India ga khut samnaduna numit tarani gi oiba filmmaking workshop kaloinana short amadi documentary film gi oiba Mumbai International Film Festival su pangthoklagani Hariba Thoram Singh asi Palace Gate Imphal da leiba MSFDS Complex ta March 16 April 3 fauba pangthokadabani haina Film Society Manipur gi Secretary Hawam Pawan Kumar na Cherol amada khangalakli Class 12 pass toraba film the interest leiba miyoi singna MSRTC Complex Moirangkhom da leiba Film Society of Manipur gi office tagi lagliba March 10 faubada passport photo aniga achamba chebang amada application thazalakpa yagani haina su khangalakli Yausang kumai gi khudol oina sangai Honda na miyamda Honda gi anoba luxury car 5th generation Honda City 2017 hauna bi matung inna sangai Honda ghari airport ki showroom da launch tawkhre ngasi gi thoramadu da Siza Hospital gi AGM Santosh Sekhar sangai Honda gi CEO Vishal Oinam amadi Pongna firm gi marketing manager Subhas na president chief guest amadi guest of honor oina thoram adu sar kyakhi Chahi khudingi leptana pangthoktuna lakpa Thongam Bino Devi Memorial Marathon Race chahi asikoina lakliba March 15 da pangthoklagani Thongam Bino Devi Memorial Trust and Friends Union Club na punna sinduna pangthokadoriba marathon race asigi lamtha phamna Thobal Mela ground gi oigani masung lamthung phamna Khongnang Phaidekpi Puja Lampakta oigani Kanglai ina thangta sindam sanglin gi anoba production kongyang kleikol ngasi utkre thangta gi guru leitan them ibungo machagi mideng makhada kanglai ina thangta sindam sanglin gi anoba khudola se ngasi Imphal district ki manung channel leba A Jalil High School da utki ngasi production asiga mari lenana kanglai ina thangta sindam sanglin gi instructor guru leitan them ibungo machana hai kongyang leikol se adungai Manipur gi ningthorel khagembagi matamda hokhiba salan gi khulai makhalamani kanglai ina thangta sindam sanglin gi production asina maroina lamdam asigi layoi khrabai pai pu singna thambiramba salan gi oiba chana kanglo namadi khulai singpu hauzeki amadi tungda lakadoriba mirol maroina mahiroi singna khanghaunaba amadi tung koina leihaunaba yanaba mongda semani haina leitan them ibungo machana phongtokhi masi akhuna usagadoriba khulai asiga matamdugi salangi khusu khulai duga khajik khara khenaba lei maramdi ngasi akhuna puthokchereba laikoi asina laitingi mongda puthoraba asangda sokpanba yaudana mongda puthorpa adum laba khulai ni aduga matamdugi khulai na chai asangba ani pairaga sinaba mongi khulai ni matonda waru gumbana matum tana saraga machin tumba yot kumba mayam kungna yungaga sinaba adugma khulai makhalamni haiba adugma khulai duna yenaba sing sohanba amasung lanphambu thugaiba ngami haina akhoi pai posina takpirami Sangit Natak Academy New Delhi gi mitiyang makhada Huel Lalong Manipur Thangta Cultural Association Iril Bungna Sinduna Thangta gi saruk oiriba Thangbi Nipal amasung Tara gi matangda haukhiba February thagi Tara dagi chatharakiba workshop ngasi loisinkhre Workshop loisinbagi thoramasiga mari lenana association asigi sanaroi singna Thangbi Nipal amasung Tara gi production amsutki Haukiba February 10 da RTI user amagi mayokta thangalakiba FIR ama Manipur High Court ki Chief Justice Rakesh Ranjan Prasad na kakthatre Hawam Marak Irom Laikai digi ayekpam ke Surjit Singna Aranba BPL ration card sizinaraga RTI gi application tharaki haiba wahauda Agriculture Department ki Director Louis Ngaisinauna FIR se Porampat Police Station da thagat kibani Inquiry chathabada BPL card adu achumba card oirambadagi High Court na FIR adu kaktat kibani Kanglai Park Students Association Sinduna Hayengdagi Taruk Suba Kanglai Mega Sports Festival Pangthokpa Hauragani Sports for Sensibility Haiba Theme the Pangthokadaba Sports Festival asida Joint Students Coordination Committee Football Tournament Inter-District Football Tournament Kanglai Chaibi Yandam Naba Kanglai Thangta Kanglai Park Kang amadi Kanglai Park Half Marathon hariba masana taruk asina mapung oina tha asigi 13 dagi 13 faubada Manipur gi tongan ba sanabung singda pangthoklagani
चलिबा थासगी तरामरीदा केएसए अमदि एथलेटिक एसोसिएशन मणिपुर गा अनिना खुसमनदुना पांगथोकदबा कंगलेपाक हाफ मैराथन मेंस ओपन असी नुमिरसिग अयुक पुंग निपानदगी खुमलपाक स्पोर्ट्स कॉम्प्लेक्सदगी लमथाबा थौरम पुनमक सेम साबा लोइखिबगा लोइनना लमजेलोइ सिंगना मतम चाना लाकपिदुना मसाना मपुंग फाहनबियु हाइना यूथ अफेयर्स एंड स्पोर्ट्स केएसए की सेक्रेटरी एस हेमजितना पाउजल सिपिरकली इपाक्तगी खजिदंग ओरसु लापथोकपा ngamga इंखललिबा अखोइगी महिरोइ अमसुंग सानारोसिंगबु निसागी इपाक्तगी खजिदंग ओरसु लापथोकपा ngamgadra हाइना अखोइ कंगलिपाक स्टूडेंट एसोसिएशन मुना खंथजरकांदा अखोइगी चाहि खुदिंगी योक्संग हाइबा वही असि लथोकजरकांदा कंगलई मेगा स्पोर्ट फेस्टिवल सानबसिंगी अचौबा थौरम कंगलई कुमई हाइना पांथोकसरी अखोइ कंगलई हंदकसु लाकदरिबा तांग 13 दगिना कंगलई पाक तरुक सुबह कंगलई मेगा स्पोर्ट फेस्टिवल असी पांथोकजरकनी थासिगी तरा तरेट अमदि कुंदगी हौगदोरिबा बोर्ड ऑफ सेकेंडरी एजुकेशन मणिपुर अमसुंग काउंसिल ऑफ हायर सेकेंडरी एजुकेशन मणिपुर नलौबा क्लास 10 अमदि 12 एग्जामिनेशन मायोकनगदोरिबा महिरोइसिंगदा ऑल मणिपुर रिकॉग्नाइज्ड प्राइवेट स्कूल वेलफेयर एसोसिएशन याइफा पाउजेल पिरकली लोइनना पांगथोकदोरबा एग्जामिनेशन असिबु पोरम चुमना पांगथोकपा ngamnaba miyamgi tengbangsu nerakli amaromda एसोसिएशन असना थादोरक चेरोल अमदा थासगी तरानी थोइदगी हौदुना पांगथोकदोरिबा यावसंग कुमैगी मतम नुमित हुमनीदा टेंसिनदुना लमदमसिदा लैरिबा स्कूल सिंगना महौसागम क्लास तोबिनबा मरी लेनबा स्कूल की अथॉरिटी दा अपील तौरकले यावसंग कुमै नक्सिलक्तुना इम्फाल बाजार मनुंगदा मियामना चिकना चाइनबा ngamdana तिल्लबसो इमा कैथेल अनिगी मरक्ता अमोटपा पैसिनबदी लेप्ट्री मफम असिदा पैसिलिबा अमोनकाय मयाम असना मियागी जथोक चसिंदा कायबा पीबता नत्तना नमथीबा मनमना लाइना कया पोकनबगी मचाक अमसो एहले अथुबा मतमदा मरी लेनबा अथॉरिटीना हिराम असला मिडिंग चोंगबिदुना पैसिलिबा मयाम असि लौथोकपिनबा अमसुंग इम्फाल मयोदा दुकान फमलेबा मियोइसिंगनासो अमोटपसिंग पैसिनबिदनबा हाइरकली MCA Luang Pokpa T20 Cricket Trophy da Model Club Chingamaka amadi Champ Khangempali ani mai pakre Manipur Cricket Association asinduna ngase Luang Sangbom da leiba Luang Pokpa Cricket Stadium da sanakiba tournament asige Konipan Super League match amada toss ngamduna batting hana sanakiba Model Club Chingamaka na apibu over kunda wicket manga khak turaga run mautrani pan lokhi मैच असिगे सुबह इनिंग्स सानकिबा नावरिया पाखंग लाकवा स्पोर्टिंग यूनियन खा इम्फाल ना मैच असिगे अपीबो ओवर कुंद विकेट तरुक तुरग सुपनगी रन मौत्रा तरुक खक लौदुना मैच से रन अनिदा माइथी बनंखे मैच असिगे मैन ऑफ द मैच ना मॉडल क्लब चिंगा मखा के बैट्समैन अलबशित न ताखे चथरिबा ट्रॉफी असिगे ngasi sanakhiba kunmapan suba liktana toss ngamkiba PSC khoyathongna fielding hana sanana ba warip lokhi मैच असिदा बैटिंग हाना सानकिबा चैम खांगेमपलिना अपिबो ओवर कुंद विकेट तरुक तुरगा रन चामगा कुंट्रा मापन लौखि नसिगी पाउखुमदा अनिसुबा इनिंग्स सानकिबा PSC खोयाथोंना ओवर कुंद विकेट तरुक तुरगा सुनगी रन मरफु मरी खक लौदुना मैच असि रन यांखै मंगादा माइ थीखि मैच असिदा चैम खांगेमपलिगी ऑलराउंडर केनेडी न रन कुंट्राम दे विकेट अमा लौदुना मैन ऑफ द मैच ताखि थासिगी तरा तरेता चथरिबा टूर्नामेंट असिगी मखाताबा मैच अनि सानरगनी तरामरी सुबह मणिपुर वेटरन क्रिकेट टूर्नामेंट साइक्लोन थांगमैबन माइ पाखरे टूर्नामेंट सिगे ngasi सानखिबा तरा सुबह लेग मैच अमदा टॉस ngamkhiba चजिंग क्रिकेट क्लब ना मैच के अपीबो ओवर कुंट्रा दा विकेट मापन तुरगा रन चामग सुबना अनि लौबा ngamkhi इनिंग्स असिदा पुपु अमदि गुलशन अनि रन तरा तरेट अमसुंग रन तरा मंगा लौखि मैच असिगे अनि सुबह इनिंग्स सानखिबा साइक्लोन थांगमैबन ओवर कुन हुमदोइगा बॉल अहुम द विकेट तरेट तुरगा माइ पाकपगी रन चामग सुबना अहुम अदु लौबा ngamkhi मैच असिदा साइक्लोन थांगमैबनगी बॉलर ए बिकोमना विकेट अहुम लौदुना मैन ऑफ द मैच ताखि मणिपुर वेटरन क्रिकेट एसोसिएशन सिंधुना ओरिएंटल कॉलेज अमदी मॉडल हायर सेकेंडरी स्कूल के सानबुंगदा टीम तराना सरग्यारिबा टूर्नामेंट सिगी तरामाथोय सुपर लीग मैच अमदा मॉडल क्लब चिंगामखा अमदी डायनामिक स्पोर्टिंग यूनियन क्वाकथल अनिना था सिगी तरा तरेत्ता लंबात तौनरगनी
नेताजी सुभाष नेशनल इंस्टीट्यूट ऑफ स्पोर्ट्स पटियाला पांथोकदब वेट लिफ्टिंग कोचिंग कैंप की किलोग्राम 94 की कैटेगरी पी गंगा किलोग्राम 52 एम पूर्णिमा हुफू मापन एस निरुपमा खले है मणिपुर वेट लिफ्टिंग एसोसिएशन की चेरोल हाईरकली खलब एथलीट मार्च 13 फाउंग इंस्टीट्यूट रिपोर्ट तौगदबनी हाईरकली अमरोमदा 2019 की यूथ ओलंपिक क्वालिफिकेशन इवेंट की बॉयज एंड गर्ल्स चैंपियनशिप सरुक यानबगी किलोग्राम 94 की कैटेगरी के उर्मिला किलोग्राम 59 वाई सिलहंगानबी किलोग्राम 54 W सपना हुफू मापन पी उमेश्वरी बुखले है चेरोसना खंगलकली अरोइबदा बुलेटिन से हेडलाइंस अमुहनम थमजगे हयेंग पांथोकदोरिबा 13 सुब मणिपुर लेजिस्लेटिव असेंबली मिखल की भोट थीबगी थबकीदमक सेम साब पुनमक लोइख्रे म्यांमार मणिपुर की ngमखै मनुंग लेप्तना चंगसिलकले दुब सेंटर अमदि स्टेट गवर्नमेंट की करिमतना चुंगना लेरी CBSE na loba class 12 exam ki ngarang ahan benimita admit card na pa photo asenga sakong manade haidana mahiro exam thahalakre